ꯁꯦꯡꯗꯣꯛꯑꯣ ꯍꯥꯏꯕꯗꯨ ꯁꯦꯡꯗꯣꯛꯇꯦ ꯀꯩꯗꯧꯕꯩ ꯁꯦꯡꯗꯣꯛꯇꯣꯏꯅꯣ ꯃꯔꯤ ꯂꯩꯅꯗ ꯋꯥꯔꯤꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯂꯨꯍꯣꯡꯕ ꯍꯣꯔꯦꯟ ꯑꯗꯣ ꯉꯁꯤ ꯈꯔ ꯆꯥꯛꯀꯧꯕ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯂꯨꯍꯣꯡꯕꯒꯤ ꯀꯩꯒꯤ ꯆꯤꯜꯂꯒ ꯂꯩꯕꯗꯨꯗ ꯃꯣꯏ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯊꯥꯒꯠꯂꯝꯃꯦ ꯑꯩꯗꯨ ꯎꯍꯧꯗ꯭ꯔꯦ ꯑꯗꯨ ꯑꯩ ꯎꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯀꯩꯀꯩꯅꯣ ꯁꯦꯡꯗꯣꯛꯄ ꯈꯣꯠꯄ ꯀꯥꯏꯅ ꯈꯔ ꯇꯧꯔꯝꯃꯦ ꯁꯦꯡꯗꯣꯛꯑꯦꯕꯨ ꯍꯥꯏꯔꯝꯃꯦ ꯑꯩ ꯀꯔꯝ ꯀꯥꯟꯗ ꯁꯦꯡꯗꯣꯛꯈꯤꯒꯦꯁꯨ ꯑꯩ ꯈꯪꯍꯧꯗꯦ ꯁꯦꯡꯗꯣꯛꯄꯩ ꯃꯇꯝꯁꯨ ꯂꯩꯇꯦ ꯑꯩ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯂꯨꯍꯣꯡꯕꯗꯣ ꯌꯥꯝ ꯊꯤꯅ ꯋꯥꯅꯅꯦ ꯑꯩ ꯆꯠꯂꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯂꯨꯍꯣꯡꯖꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯩꯗꯤ ꯆꯠꯆꯔꯒ ꯑꯩꯗꯤ ꯂꯨꯍꯣꯡꯕꯗꯨꯕꯨꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅꯕꯨꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯉꯁꯤꯕꯨꯗꯤ ꯆꯥꯛꯀꯧꯕ ꯍꯟꯖꯔꯛꯑꯦ ꯑꯗꯣ ꯆꯥꯛꯀꯧꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯊꯕꯛꯁꯦ ꯂꯣꯏ ꯂꯣꯏꯔꯛꯄꯗꯨꯗ ꯃꯊꯪ ꯁꯨꯝ ꯐꯦꯁꯕꯨꯛ ꯀꯩꯀꯩ ꯁꯨꯝ ꯄꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯁꯨꯝ ꯃꯌꯥꯝꯗ ꯄꯤꯅꯕ ꯀꯃꯦꯟ ꯏꯔꯛꯄ ꯂꯨꯞꯀꯤ ꯀꯩꯒꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯩꯁꯨ ꯄꯣꯁ ꯈꯔꯕꯨꯗꯤ ꯊꯥꯒꯠꯂꯦ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯂꯩꯇꯦꯗ ꯁꯦꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯇꯦ ꯑꯃꯁꯨ ꯂꯩꯇꯦ ꯀꯩꯗꯧꯕꯩꯁꯨ ꯁꯦꯡꯗꯣꯛꯇꯣꯏꯅꯣ ꯑꯩ ꯁꯦꯡꯗꯣꯛꯑꯣꯏ ꯑꯩꯗꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯗꯤ ꯀꯛꯆꯤꯡꯒꯤ ꯆꯠꯅꯕꯤꯅꯤꯅ ꯑꯩꯗꯤ ꯆꯠꯆꯔꯨꯕꯅꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯀꯛꯆꯤꯡꯒꯤꯗꯤ ꯁꯨꯃꯥꯏꯅ ꯆꯠꯅꯩ ꯕꯣꯔ ꯂꯥꯛꯅꯩ ꯈꯣꯠꯂꯤ ꯍꯥꯏꯕꯗꯨꯒꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟ ꯌꯥꯅꯔꯒ ꯑꯩꯗꯤ ꯍꯥꯟꯅꯕꯨ ꯆꯠꯅꯕ꯭ꯔꯥꯅꯕꯨ ꯍꯪꯉꯨꯕꯅꯤ ꯆꯠꯅꯩꯗ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯇꯧꯅꯩ ꯍꯥꯏꯕꯗꯨꯒꯤ ꯑꯩꯁꯨ ꯆꯠꯆꯔꯨꯕꯅꯤ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯀꯩꯅꯣ ꯑꯔꯥꯟꯕ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯈꯔ ꯇꯧꯔꯝꯃꯦ ꯑꯩ ꯉꯁꯤ ꯊꯦꯡꯅꯖꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣꯕꯨꯗꯤ ꯁꯧꯖꯗꯦ ꯑꯗꯨꯕꯨ ꯃꯤꯡꯁꯤꯅ ꯍꯥꯏꯗꯤ ꯐꯤꯂꯝꯒꯨꯝꯕ ꯈꯛꯇꯪꯗ ꯁꯨꯃꯥꯏꯅ ꯑꯣꯟꯁꯤꯜꯂꯒ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯇꯧꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃꯒꯤꯁꯨ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯁꯣꯝꯗ ꯀꯟꯅ ꯋꯥꯅꯔꯤꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯀꯟꯅ ꯊꯣꯛꯏꯉꯥꯏ ꯃꯇꯝꯁꯤꯗ ꯀꯩꯁꯨ ꯂꯩꯇꯕ ꯑꯦꯛꯇꯔ ꯑꯣꯏꯖꯩ ꯍꯥꯏꯕ ꯋꯥꯅꯤ ꯑꯩ ꯀꯅꯥꯝꯇ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯃꯤ ꯑꯃꯈꯛꯇꯅꯤ ꯑꯩꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯅꯔ ꯊꯣꯛꯄꯁꯦ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯅ ꯄꯦꯟꯖꯗꯗꯅ ꯑꯩꯅ ꯐꯦꯁꯕꯨꯛꯇꯗꯤ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯈꯔ